नहा खतगी खनबा नहा सिंग मांगबा यादबा मसी ऑनरेबल प्राइम मिनिस्टर श्री नरेंद्र मोदी जी की एक्स दिंग भी महांग है बदो नहारों सिंग सिदगी हेना एकोई मकोई फ्यूचर असिदगी हेनबा अकोइदा असिदगी हेनबे इम्पोर्टेंट अंत लेते महांग है अदुना अदुगुंबा नहारों सिंग मांगनबा मसा दरुडी रिपोर्ट पुनमक सिंग से लेम नंद थारो मकोई चप चाबा अकोई आईनी मतुंगिना मकोई दंडी पिगनी थबक फंगद्रबा मियोय कयामा अमसुं हुजिक लेरिबा भारत की सिस्टम असिदा खुदोमी थिल्लगा अदुम ngang bakang bu aduda mahakna cockroaches and the parasite haibasi interpretation si naharol singda oina makoina tawda haraga mani kudakta cockroach janata party haibama same la haraga makoina parliament gi monsoon session asi disrupt tawna ba matam kharagi mamangdagi jantar mantar da धरना फंबा सरा हेलग लैबा पुनमक अदुदगी ताम पुन हेक हौबु नमिसदगी पार्लियामेंट स्टॉम तौना होनबा मदु फेल ओरब मतुंगा प्रधानमंत्री की अदुगुमदबा लेफमदा अटैक तौदना मदुदा पार्लियामेंट थुगाइनबा अदुगा डेमोक्रेटिक फॉर्म दा डेमोक्रेटिक प्रोसेस दा थर्ड इनिंग्स ऑफ श्री नरेंद्र मोदी जी की बीजेपी की सरकार असी थुगाइबम अरोय हाइबगी वाखलोंदुदा मतौ करमना थुगाइसिगे नेपाल दा थोकिबा थौदोक कया लाउबा श्रीलंका दा थोकिबा थौदोक कया लाउबा जेनजी उसिलंगना बहोनबा कया से कोई लेबा डेमोक्रेटिक प्रोसेस नते डेमोक्रेसी चटपा ख्वाइदगी चावरबा भारत असी मसक थिहननबा अदुगुंबा थौइनसिनी हाइदुना अखोइन हाइली मसी कंडेम तवी हाइदुना अहानबदा ए थमजगे सुमनगी नहारोल सिंह की इहो नतब ममांगना नहारोल सिंह की इहो मालनबा मतुंगना पॉलिटिकल पार्टी कयाना यावगी खुदम मसी अखोइ पुनम उफम मीडिया हाउसेस कयादा मयामना थेंगबिरिबुदु मंगाय नहारोल सिंगी मोमेंट नते इट इज इन्फ्लुएंस्ड बाय so many opposition political parties AAP Congress SP Communist Party ki tongan ba ranti da mai pakhogdraba kangu kayana party kayana adugumba makhoi ki party ki worker kayana adugumba support tawba adugumba movement amani haiduna ai mayam da thamjani masina ipagi leba asi masak thihanana ba adugumba thawinsil amani haiduna ai mayam da thamjage hojike hawriba ihawasi ai ngasai tv da tajabane apani Mahezet Manani afawa Supreme Court की lawyer ना मान दिवस statement दुआ याम कभी रबने FCRAC माँ के rules सिंची change दाव मसीदा अमेरिका दी मसाना यानिंग दो पंगो या मसी की असिकुंबा चौपा फोक्चर अमा इरांग अमा होना दो अमा होना बदा पैसा मयाम अमा संगे हायो पैसा सिंची कदाई दिला because there are so many countries which do not want India to grow. India bu kalakpa India si mangjin thana chatpa se asi pamdaba country mayam am laiba makhoi mayam na fan tawba soina oigani hana akoi Mahezet Manani piba oigi magi statement lo piri yengbi mayam Republic TV da भारत सोदना सोक निफु तरे आजादी की अमृत सोदना फंगने ऑनरेबल प्राइम मिनिस्टर
ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯨꯆꯤꯡꯕꯤꯔꯤꯕ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯖꯤꯅ ꯍꯥꯏꯕꯤꯈ꯭ꯔꯕꯗꯨ ꯀꯅꯥꯝꯇ ꯊꯤꯡꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯚꯥꯔꯠ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯃꯁꯤ ꯃꯁꯤꯒꯨꯝꯕ ꯃꯨꯚꯃꯦꯟꯠꯁꯤꯗ ꯐꯟꯗꯤꯡ ꯇꯧꯔꯤꯁꯤꯡꯁꯦ ꯉꯁꯥꯏꯒꯤ FCRA ꯔꯨꯜꯁꯤꯡꯁꯤ ꯁꯦꯝꯗꯣꯛꯈꯤꯕꯗ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ NGO ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯂꯣꯏꯅ ꯈꯪꯕꯤꯕ ꯉꯥꯛꯇꯅꯦ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯈꯔꯁꯥ ꯀꯅꯥꯅ ꯄꯨꯊꯣꯛꯏ ꯊꯛꯅꯕ ꯏꯁꯤꯡ ꯀꯅꯥꯅ ꯄꯤꯔꯤ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯆꯥꯅꯕ ꯄꯨꯔꯛꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯁꯤ ꯃꯌꯥꯝꯅ ꯈꯪꯕꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯇꯩ ꯅꯠꯇꯦ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ ꯚꯥꯔꯠꯀꯤꯗꯃꯛꯇ ꯈꯟꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯅꯍꯥ ꯈꯛꯇꯒꯤ ꯈꯟꯕ ꯅꯍꯥꯁꯤꯡꯕꯨ ꯃꯥꯡꯕ ꯌꯥꯗꯕ ꯉꯁꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤꯒꯤ Xꯗ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯅꯍꯥꯔꯣꯟꯁꯤꯡ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯃꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩꯈꯣꯏꯗ ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯏꯝꯄꯣꯔꯇꯦꯟ ꯑꯝꯇ ꯂꯩꯇꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯅꯍꯥꯔꯣꯟꯁꯤꯡꯕꯨ ꯃꯥꯡꯅꯅꯕꯒꯤ ꯃꯆꯥꯛ ꯇꯧꯔꯛꯂꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏ ꯃꯈꯣꯏ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯕ ꯃꯗꯨꯒꯤ ꯏꯔꯣꯏꯅꯅ ꯉꯁꯤ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯀꯣꯔꯠꯁꯤꯡ ꯁꯦꯝꯂꯦ ꯍꯥꯏꯔꯒ ꯑꯗꯨꯒꯨꯝꯂꯕ ꯅꯍꯥꯔꯣꯟꯁꯤꯡꯕꯨ ꯃꯥꯡꯅꯅꯕ ꯊꯕꯛ ꯇꯧꯔꯛꯂꯤꯕ ꯍꯥꯏꯔꯤꯕ ꯃꯔꯥꯡ ꯁꯤꯔꯛꯂꯤꯕ ꯄꯣꯠꯁꯤꯡꯁꯤ ꯊꯤꯡꯒꯠꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯊꯝꯕꯤꯔꯛꯂꯤꯕꯁꯦ ꯑꯩꯅ ꯈꯟꯖꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯔꯤꯖꯜꯠ ꯐꯪꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯅ ꯅꯍꯥꯔꯣꯜꯁꯤꯡꯗ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯔꯝꯗꯕ ꯇꯥꯔꯒꯗꯤ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤꯅ ꯌꯪ ꯏꯟꯗꯤꯌꯥ ꯀꯃꯥꯏꯅ ꯔꯤꯐꯔ ꯇꯧꯗꯣꯏꯅꯣ ꯏꯟ ꯑꯦꯚ꯭ꯔꯤ ꯁ꯭ꯄꯤꯆ ꯃꯍꯥꯛꯅ ꯌꯪ ꯏꯟꯗꯤꯌా ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡ ꯑꯁꯦ ꯑꯁꯤꯗ ꯚꯥꯔꯠꯁꯦ ꯗꯤꯄꯦꯟ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯄ꯭ꯔꯣꯁꯄꯔꯤꯇꯤ ꯁꯤꯡꯁꯤ ꯃꯈꯣꯏꯅ ꯗꯤꯄꯦꯟ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯊꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣই ꯂꯝꯗꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩ ꯅꯨꯡꯁꯤꯖꯔꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯃꯣꯃꯦꯟꯠ ꯑꯁꯤꯗ ꯂꯥꯟꯅ ꯂꯝꯖꯤꯡꯕ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯝꯖꯤꯡꯅꯅꯕ ꯍꯣꯠꯅꯕ ꯀꯌꯥ ꯂꯥꯛꯑꯒꯁꯨ ꯑꯩꯈꯣꯏ ꯋꯥꯈꯜ ꯅꯤꯡꯊꯤꯖꯅ ꯈꯟꯕ ꯉꯝꯕ ꯅꯍꯥꯔꯣꯜ ꯉꯥꯛꯇꯅꯤ ꯑꯗꯣ ꯋꯥꯈꯜ ꯅꯤꯡꯊꯤꯖꯅ ꯈꯟꯕꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤꯅ ꯁꯣꯏꯔꯦ ꯍꯥꯏꯅꯔꯤꯕꯁꯤꯡ ꯑꯁꯦ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯀꯣꯔꯠ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯤꯔꯛꯀꯗꯧꯔꯤꯕ ꯋꯥꯌꯦꯜ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯣꯜꯔꯦꯗꯤ ꯁꯥꯟꯇꯤ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯦ ꯍꯥꯏꯔꯒ ꯁꯥꯟꯇꯤ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯠꯂꯤꯕꯒꯨꯝꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯁꯤꯁꯨ ꯆꯠꯅꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯅ ꯉꯁꯤ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯑꯩꯒꯤ ꯅꯍꯥꯔꯣꯜꯁꯤꯡ ꯑꯃꯁꯨꯡ ꯚꯥꯔꯠꯇ ꯂꯩꯕꯤꯔꯤꯕ ꯅꯍꯥꯔꯣꯜ ꯄꯨꯝꯅꯃꯛꯇ ꯑꯄꯤꯜ ꯇꯧꯖꯩ ꯊꯦꯡꯛ ꯌꯨ